Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. BJP MLA Yumnam Khemchan yauna MLA kharasu ngasi Nai Delhi-gidamak Imphal thadoklagani hairi. Security Force na Imphal West amasung Kangpokpi Jiladagi nongmai yauna yamlaba khusukulai kaya phagatle amasung Griha Mantri Amit Shah na hairi mathang chahigi March 38 phawbugi manungda leibak asidagi left wing extremism loishinnaba thaurang tawri. Hanagi Mukhyamantri Nongthombam Birena Luchingba MLA ahum yauba mihut kangbu ama kendragi luchingba singa uranuraba ngarang Nai Delhi-da thungkhraba tungda ngasi BJP MLA Yumnam Khemchan yauna MLA khara Imphal thadoklagani hairi. BJP Manipur Pradesh ki pauna hai kendragi luchingba singa unadringai mangoinana BJP MLA singi oiba mifam ama hayeng Nai Delhi-da pangthoklaba yai. Security Force na Imphal West amasung Kangpokpi Jiladagi nongmai yauna yamlaba khusukulai kaya phagatle. Manipur Police ki pauna hai Imphal West Jilagi Kanglatombida ngarang Security Force na thiba humbagi thabak chathabada 9mm gi carbine submachine gun ama, .303 rifle ama, 9mm pistol ama, .32 gi pistol ama, ball action single barrel nongmai taret, single barrel nongmai ama, nongmai maru tara yauna atay polam sing phagatpangam ki. Numit asimaktada Security Force na Kangpokpi Jilagi Kochimdagi Heckler and Koch G4 nongmai ama, ball action rifle ani, mechanism rifle ani, improvised mortar ani, 36 hand grenade ani yauna tongan polam kaya phagat ki. Miyamdagi namduna sel khaiba amasung ain gi wangmada thabak sathaba miyoi singi mathakta thabak laukhatnaba Security Force amasung Manipur Police na lepa leitana tongan operation kaya chathaduna miyoi kaya phagatpagi thabak sathari. Manipur Police na ngarang Imphal East Jila gi Porompatagi KCP PWG gi miyoi ama fari miyoi asi miyam amasung sarkar gi karmachari singdagi namduna sel khaibada chenaba miyoi ni hairi. Jila Simaki Laifam Kuno Maning Laikai KCP PWG gi miyoi amasu phagat ki miyoi asi Tampaki Jila Singda Laiba Hospital amasu miyamdagi sel khaibada chenabani hairi. Amaromda Manipur Police na haukiba irai numita Imphal West Jila gi Chingmairongdagi RPF PLA gi miyoi ani phagat ki pharaba miyoi ani asisu miyamdagi sel khaibada chenaba chingni makoidagi .45 ki Glock pistol ama seloina lupa lakh ama lishing kuntaruk rom sakamari panba gari ama yauna atay polam kaya phagatpangam ki. Numit asida Security Force na Bishnupur Jilagi Ithai Wakpokpidagi RPF PLA gi miyoi amasu phaki. Manipur Police na Kakching Jilagi Hianglamdagi RPF PLA gi miyoi amasu phagatle hairi. Security Force na ngarang Churachandpur Jilagi Tuibongda laiba miyoi amagi yumdagi lupa lakh 13,63 lomgi mamal oigadaba WY tablet lising ani phagatle hairi. Handakta nauna janakiba Next Generation GST reforms asina tongan ba polam kayada lauramba GST gi chang wangna hanthakre. Anoba GST gi thaurang asina pothok puthokliba miyoi singda amadi pot laiba miyamda kanaba yamna phangalagani haina Thangjam Agro Private Limited ki chairman T.H. Joy Kumar na phongdokli mangna hai liglana puthokpa ising amasung hai mahi singda hana chada 12 laurambadu hojikti chada 5 da hanthare masina pot laiba miyoi singda kanaba piragani. Anoba sana kanglo nasina pothok puthokliba miyoi singda GST thibadazu laithok hale mangna hai. Anoba GST ki system masina maroina MSME makhada laiba manufacturing sector kida yamna kanaba amadi oirakani masigi benefit ase soidana customer singda kanaba phangani sigi mathakta manufacturing tawbai khoidasu GST ki thidok thisin tawbada maroina anoba system masina khoi ki compliance tawbada yamna hena laihanba thuhanba amadi when port chain khotpatasu anoba system masina khoida yam hena khudong chahanba amadi tax tibagin system masi hena simplify ohenba system adu lakpanina ekhoidasu tax tawada natana thabak tawbada filing tawbadasu hena common le hen thamjai. Tabiriba pawasi Akaswani Imphal dagini. Griha Mantri Amit Shah na hairi mathang chahigi March 38 phawbugi manungda leibak asidagi
left wing extremism loishinaba thaurang tawri Sri Sahana Maui sing na khulai thadokna mahusagi punsida hanjilaknaba appeal tawraduna hai karigumba makhoina khulai thadoktrabadi security force ki akanbe action sing asi mayoknaba tabani Satisgarh gi Jagdalpur da pangthoba thaurum amada saruk yaraduna Griha Mantri na hai Bastar lamdam asi Naxalite na maram oiduna matam koina sakhotpagi lambida thinthaduna leiri adumoinamak mathang chahi gi March 38 dagidi Bastar gi sakhot thaurangda Naxalite singna ayetpa piba ngamlaroi Thormadu Sri Sahana Mukhyamantri Gramin Bus Seva Yojana su hogdoki scheme asigi makhada Bastar amasung Sarguja division da Manung hunjin na leiba khungang chani yangkhaigda route 13 da bus asi chenduna sathok chasin gi pambaida khudong chaba phanghalagani Mahatari Bandana Yojana gi kun shuba installment gi kanaba nupi la khumudra da phangale makhoi gi account sing da punna lupa koti chatuklom transfer tawkhre hari Election Commission ki Chief Election Commissioner Gyanesh Kumar ga Central Forces Police Nodal Officer masung atai tongan agency singa ngasi Patna da unaragani Bihar Vidhan Sabha Mikhal gi sem sariba sing adu Chief Election Commissioner na Rajya gi Chief Electoral Officer Chief Secretary masung Director General of Police yauna yengsilagani numit nini gi khongsata Bihar da thunglakiba Sri Gyanesh Kumar na ngarang Patna da Rajya Dugi Jila Kuntra Nipan gi District Magistrate amasung Superintendent of Police ka unakre makhoi da Mikhal asi niyom sumna amasung miyam na akiba letana bot thadahanaba thaurang paikhatnaba khangan ki Kudong thiningai ube mafam singda akanba security ki cheksul thaurang lokhatnaba pautaksu piramki United Kingdom ki Pradhan Mantri Keir Starmer numinini ki khongsata tha asigi nipanda Bharat ta tunglaragani khongsat asi Pradhan Mantri Starmer gi Bharat ta lakpa anba official khongsat ni Mapal Thauram Mantraloy na hai tha asigi mapanda Mumbai da Pradhan Mantri Narendra Modi ga Sri Starmer ga Bharat amasung United Kingdom gi mari hena phaganaba bijan lisingani kuntra manga da puna saruk yaminagani lucingbani na lalol itik udyok na cingba lamsingda tengbang pinaduna laibagani gi mari hena phaganaba wafam sing khanagani ngasi phongba pause singi maruba pausingi damak hauzik Okram Umadini leire Umadini Thagachari Suni BJP MLA Singh Delhi da Changsinari appointment laudri kana unagadabano khangdri haiba pau Sangai Express ki edition animakta ahanba headline tauri N Biren ga loinana Dr Sapam Ranjan Haikham Dingo amasung Tongbram Robindro sarkar sembagi matangda khananaba Delhi da thungkre haiba pauna People's Chronicle amasung poknafangi ahanba headline tauri Pau asi tongan ba moongda headline tauduna ngasi phongba pauche ayambada maroiba pau oina phongli Popular Government Semnaba BJP MLA Singh Delhi da paisin nakre haina Morning Bell Sanalaibak amasung Manipur Mail da ahanba headline tauri Lining oirakpa free movement athuba matamda yagadawre haiba police source ki pau ama huyanlan pau gi anishuba headline tauri Churachandpur gi police personnel singda illegal organization singna sale gi demand taure haibagi wafam viral oirakle haiba pau amasu pauche asigi ahanba lamaida maruiba pau oina phongli Faikot khulgi khunja amabu tamthina phurakpagi thaudokta chenaba sing pung nifu nipan gi manungda phadrabadi khongjang sangsilagani NH2 da chathok chasin tawba thingzilakpa yai haiba kotu gi wafam sanalaiba ki anishuba headline tauri Highway singda free movement yahannabagi matangda miyamgi oiba mifam pangthoktuna khanakre haiba pau Manipur Mail gi anishuba headline tauri Security Force amasung Manipur Police na yamlaba khutsu khutlai amasung lalhauba sing phare haiba pau amasu pauchi asigi ahanba lamaida maroiba pau oina phongli Morning Bell da Mawi singna surrender tawdriba phawba wari sanaroi haina Amit Shah na phongdokiba wafam mama maroiba pau oina ahanba lamaida phongli Naharol gi thaudangda kuki militant singa su chana handaba amadi IDP sing mayumda hanjil hannaba laingakta taksinba haina miyamgi mifamna warep na kre haiba pawama pauchi asigi anishuba headline tauri Sangai kannaba masing hengatnaba hotnari haina Principal Chief Conservator of Forest Anurag Baspai na phongdokiba wafamna Sanga Express Manipuri edition gi anishuba headline tauri Suni Thagachari Umadini aroibada maroiba pau amuk BJP MLA Yumnam Khemsan yauna MLA kharasu ngasi nai Delhi gidamak Imphal thadoklagani hairi security force na Imphal West amasung Kangpokpi jila dagi nongmai yauna yamlaba khuchu khulai kaya phagatle amasung Griha Mantri Amit Shah na hairi mathang jahigi March 38 pawbugi manungda leibak asidagi left wing extremism loishinaba thaurang tauri pauloi jare